Ngasisu mayamgi mafamda Manipur News Reader gi maikaidagi anaba health tips amatang update tawjage. Health tips asiki mamingna heart rate yenglaga COVID-19 na nai natraga nadi khangba ngamba yai hariba asigi matangdani mayam lu bukutang taminasi. Study Malengmi mafam kayada COVID-19 na naba migi masing hengalakpa amadi United Kingdom da ihan hana thingnakiba coronavirus ke anoba strain ge akiba leibana maram oiraga malemgi miyam da mi paiba poknabagi masak amaga hapkalagli. Coronavirus na nabagi symptoms sing amadi masidagi lakpa yaba ana layengi khudong sadaba kaya aduna tongana thamgraga miyoi amagi heart rate ta ahongba lakpuna su miyoi adu COVID-19 na nai natraga nade haibagi matangda lepthokpa ngami haina study amada thengnakre haina su hairi. United Kingdom na malemgi oina COVID-19 gi vaccine puthokpa ihan hanba laiba oiragasu COVID-19 gi mutant virus adu sandokfam hapsu laiba asina oiri. Masina maram oiraga wakala samamnaba amadi haifang khangdaba phibam amada ohelakli mayok nariba khudong sadaba kaya asigi marak asida government amasung public health officials singna laibak miyamda hena seksina lainaba hairi. COVID symptom study kauba F amana study amasataki maduda malemgi tongan mafamdagi contributor million mari henbalgi data study tauki. Study aduda thengnakibagi matung ina miyoi amage heart rate na miyoi adu COVID-19 contract tawre natraga tawdri khangba ngami hairi. Hairiba study F adugi researcher singna haibagi matung ina COVID-19 na heart rate sangna hendaba natraga minute amada heartbeat chamadagi hena wanghanba ngami haina su hairi. US ta base tawba health amasung measurement ki company ama oiriba Evidence Health ki co-founder Lupa Fosisi na hai. Resting heart rate ta ka hena wangkhalakpa haibasi COVID ki yamna sensitive oiba indicator amani. Activity tracker sizinaba miyoi singi oinadi makoigi heart rate ki information adu screening purpose ki damak share tawba yanabagi permission lawbasu yai. Fitbit data na putokiba analysis amadasu miyoi bagi resting heart rate wangkhalakpa haibasi COVID-19 ki indicator amani haibuna khangba ngami hairi. Heart rate karamna ongadage COVID symptom study ki F na miyoi amada COVID na nabra natraga nadabra haiba khangdoknabagi damak karamna heart rate ongadage haibagi matangda takpa guideline singi set ama piri. Guideline adugi matung ina heart rate onbagi steps singdi heart rate olamdaida minute manga pothaduna laiba. Khudombi amasung khutyaina mihul yengani. Khut khuzengi manung thangba khubaklom thangba nakalomda natraga suba makhagi windpipe manakta khudombi amasung khutyaina namgani. Khutna nambara fawba mihul adu second humpuda kaya subagi thigani natraga second kuntra khaktangda thiraga anina puriraga su yai. Mihul hunbagi sang adu sapmanana lairabadi normal oi haina haigani. Resting heart rate adu minute amana humfudagi na sama fawbagi manungda lairagadi normal heart rate ni haigani. Mathak ki pambaising asi sizinaduna aikoina isada coronavirus na infect tawrabra khangnaba hotnaba yai. Kaurida wafam ama haiba taragadi COVID-19 laina laiset asina tongan miyoi singbu manadaba mawongda sokhalli. Infect tawraba miyoi ayambadi yamna kandaba sangdagini mayai oirakpa sang fawba layung ulli amadi hospitalization tawdraga su mathanta fagalai. Khwaidagi common oiba symptoms singdi laihau lok kangkhu sokthabana singbani aduga ka common oidaba symptoms singi manungda haksang sikpa naba khanau naba diarrhea kok sikpa mahau amasung manam khangdaba unsagi furi thungba natraga khutsa khongsa gi masu onba asina singba su panba yai. Akan balayong singi manungda ningsa honba waba natraga honba ngamdaba thabakta naba natraga pressure leiba wangang bathok natraga leng otpa ngamdabana singbasu yauri haina su hairi. Hauzik Manipur da COVID-19 na naba migi masing thengnabagi sang hantharaga su laina asi mapung phana mutkre haibadi oidri. Maram aduna mipung khudimangna laina asidagi ngakthoknabagi damak laingakna piriba seksin kanglong sing haibadi mask upa physical distancing ngakpa mi yamna punba mafamda sangdaba haibana singba asi makha tana ngakpa mathau tari haina su study asina makha tari. Aduga mayam lo silakpa oina aroibada mayamgi mafamda content masa amatang hapsiramge. Content masa asi nungtigi hapadawna wari masani aduga wari masa asigi mamingna anirak suba khuthat hairiba asigi matangdani mayam lo phoktang taminasi. Yamna luna tinazaba marup ani khak leirami.
Makhoi ani ayamba matamda loinai, amana amagi awat apa, awa anna tanai. Makhoi ani mayumda amagida amuksat loinaduna leirami. Makhoi anigi maraktagi nupa amagi nupinadi nupadu yamna kina loinazarami. Aduga atoppa nupa adugi nupi aduna nupa adubu thawai wawoina tawbiramde. Nongma marup ani adu lamhang amada famduna makhoi ki imungi wari haudoknaduna wari sarami. Matam aduda ani suba nupa aduna ahanba nupa aduda hanglami. Marup lana di lawganu nahaki nupina nangbo asukki na loinaribasi karigino. Nahakna nahak kinaba kari tawruba yaurabage. Ahanba nupa aduna noklaga kumlai. Hera karigi sunateda aikhoi anigi lohongba numitki nungdang aduda aikhoi gi kada aikhoi gi haudong adu ngiao khongduna sanglakpanida. Aina haudong adu tanthoknaba aigi sendal aduna kanna thomluba aduda panpham sadabadagi sidokkibagi wanise. Adudagi aise yamna tamthiba mi oina mahakna adum lawkhibagi wanida. Mahakki marupki wari adu taraga anisuba marup adunasu mahakki nupi aduna mahakpu kinabagidamakta makhoigi haudong adu mahakki nupigi mamangda hatlurage haiduna magi wakhanda khankhre. Mahakna mayumda hanjinkiba matamda tan charuduna makhoigi haudong anidusu matai manaugi kada kunduna leirami. Nupa aduna mahakki sendal aduna kanduna haudongdo hatokle. Nupa adugi mataudu ubada mahakki nupi adu ngakpuna thengkhre. Karino nupa nangna tawridubo tawhai khangde tawhaide khangde haudongdu nungsidraga kanadano kok pithokraga loiradubo onthokpanida ko nungaiteda phare yotpa ama puraga hek phumjilro haina tapna mahaki nupi aduna pakhon sijilaklami. Upai leitraduna nupa adu asiba haudong adu phumjilunaba haiduna puduna thokirami. Miyoiba haibasi ahanba ukhiba natraga khankiba thaudok natraga wakhal adu tungkoina laigalli. Maram aduna nahangna ahanba oina mi ama unaba matamda yamna seksingadabani. Miyoiba haibasi masa masagi pithorakpa gun aduda aduma ngaktuna laigadabani. Amana haire haiduna hektamak tawrurabadi asoiba aranbatana pungthan thanbani. Aduna aikoina khangzariba haijariba pumnama asi mafam matam sana sizinaduna makhoi gi magunsing adu ngaknaba aikoina hotnagadabani. Wari masa asina mayamgi mafamda kanaragadaba pautang mayam amasu piri. Aduga mayam ngasigidi health tips amasung wari masa ani asi matang asida losinjare. Mayamgi mota health tips amasung wari masa ani asi kari lebage habadu makhagi comment box da mayamna nungsibiduna comment amamtang soidana pibiramu. Aduga channel asibu nungsibiduna channel asibu like, subscribe amasung share tawbiramu hairaga matang asida ngasigidi video asi losinjarage. Thank you all.